ꯍꯜꯂꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇ ꯈꯨꯔꯨꯝꯖꯔꯤ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯉꯥ ꯊꯣꯡꯕꯅꯦꯕꯀꯣ ꯑꯗꯣ ꯁꯤ ꯉꯥ ꯃꯇꯨꯝ 3ꯈꯛ ꯂꯧꯖꯔꯦ ꯑꯗꯣ ꯆꯥꯛꯍꯧ ꯈꯛꯇꯪꯁꯨ ꯑꯣꯏꯅ ꯂꯧꯔꯦ ꯃꯌꯥꯝ ꯑꯩ ꯆꯥꯛꯍꯧꯁꯦ ꯈꯛꯇꯪ ꯆꯥꯅꯤꯡꯉꯦ ꯍꯥꯏꯅ ꯉꯁꯤꯗꯤ ꯂꯧꯔꯦ ꯌꯣꯡꯆꯥꯛ ꯍꯥꯏꯗꯤ ꯊꯕꯤ ꯃꯣꯔꯣꯛ ꯍꯥꯏꯗꯤ ꯑꯥꯂꯨ ꯑꯉꯧꯕꯀꯣ ꯑꯁꯤꯁꯤꯅꯤꯕꯨ ꯑꯗꯣ ꯃꯌꯥꯝ ꯃꯊꯦꯜ ꯀꯌꯥꯝ ꯇꯧꯗ꯭ꯔꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯃꯨꯛꯕꯥꯡꯁꯦ ꯔꯤꯀ꯭ꯋꯦꯁ ꯇꯧꯕꯤꯔꯛꯄ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯅꯤꯇꯥꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯛꯄꯅꯤ ꯊꯦꯡꯛ ꯌꯨ ꯏꯆꯦ ꯅꯤꯇꯥ ꯔꯤꯀ꯭ꯋꯦꯁ ꯇꯧꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯑꯗꯣ ꯃꯌꯥꯝ ꯏꯆꯦ ꯅꯤꯇꯥꯒꯤꯁꯨ ꯆꯦꯅꯦꯜ ꯑꯃ ꯂꯩꯕꯅꯦ ꯑꯗꯣ ꯅꯤꯇꯥ ꯄ꯭ꯔꯣꯗꯛꯁꯟ ꯍꯥꯏꯅ ꯑꯩꯅ ꯁꯤꯗ ꯎꯠꯆꯔꯤꯕꯁꯤꯅꯤ ꯃꯌꯥꯝꯁꯨ ꯏꯆꯦ ꯅꯤꯇꯥꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯜꯂꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯈꯨꯔꯨꯝꯖꯔꯤ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯃꯨꯛꯕꯥꯡꯁꯤꯗꯤ ꯑꯗꯨꯝ ꯑꯁꯤꯗ ꯎꯕꯤꯔꯤꯁꯤꯅꯦꯕꯀꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩ ꯑꯁꯨꯝ ꯆꯥꯕ ꯍꯧꯔꯒꯦ ꯊꯕꯤꯁꯦ ꯁꯨꯝ ꯊꯝꯃꯒꯦ ꯃꯤꯅꯤꯠ ꯀꯌꯥ ꯆꯥꯕ ꯉꯝꯕ ꯌꯦꯡꯒꯦ ꯆꯥꯔꯤꯉꯩ ꯏꯟꯖꯥꯡ ꯆꯥꯔꯒꯦ ꯃꯣꯔꯣꯛꯁꯦ ꯁꯨꯝ ꯊꯝꯃꯒꯦ ꯃꯌꯥꯝ ꯆꯥꯛꯍꯧꯁꯦ ꯍꯥꯟꯅ ꯆꯥꯒꯦ ꯆꯥꯛꯍꯧꯒ ꯉꯥ ꯊꯣꯡꯕꯁꯦ ꯌꯥꯝ ꯍꯥꯎꯕꯅꯦꯕ ꯀꯣꯏ ꯈꯨꯍꯥꯎ ꯊꯤꯅ ꯍꯥꯎꯋꯦ ꯌꯥꯔꯦ ꯃꯈꯣꯡ ꯈꯔ ꯐꯨꯠꯇ ꯂꯥꯎꯔꯦ ꯍꯥꯎꯔꯦ ꯊꯤꯅ ꯍꯥꯎꯔꯦ ꯃꯌꯥꯝ ꯑꯩꯗꯤꯅꯦ ꯃꯨꯛꯕꯥꯡ ꯇꯧꯗꯣꯔꯦꯅ ꯄꯨꯛꯁꯦ ꯈꯥꯂꯤ ꯊꯝꯃꯤꯅꯦꯕꯀꯣ ꯄꯨꯛꯁꯦ ꯈꯥꯂꯤ ꯊꯝꯃꯒ ꯆꯥꯔꯗꯤ ꯍꯥꯎꯕꯅꯦꯕ ꯍꯥꯎꯇꯕ ꯌꯥꯝꯁꯨ ꯍꯥꯎꯗ꯭ꯔꯕꯅꯦ ꯃꯍꯤ ꯉꯥ ꯊꯣꯡꯕꯩ ꯃꯍꯤ ꯍꯥꯎꯔꯦ ꯃꯌꯥꯝ ꯄꯨꯟꯁꯤꯗ ꯉꯥ ꯃꯇꯨꯝ 3ꯒ ꯆꯥꯗ꯭ꯔꯤ ꯑꯩ ꯉꯥꯁꯦ ꯀꯌꯥ ꯄꯥꯝꯗꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯨꯛꯕꯥꯡꯅꯤ ꯍꯥꯏꯗꯅꯀꯣ ꯉꯥꯒꯁꯦ 3 ꯂꯧꯊꯔꯦ ꯃꯨꯛꯕꯥꯡꯁꯦ ꯑꯩꯗꯤ ꯃꯄꯥꯟꯗ ꯇꯧꯅꯤꯡꯉꯦ ꯃꯄꯥꯟꯗ ꯇꯧꯕꯁꯦ ꯉꯝꯗ꯭ꯔꯦꯕꯀꯣ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯆꯪ ꯀꯥꯗꯕꯅꯤꯅꯀꯣ ꯃꯊꯛꯇ ꯑꯣꯏꯔꯁꯨ ꯆꯥꯛ ꯑꯣꯏꯗꯤ ꯆꯥꯅꯤꯡꯗꯦꯕꯀꯣ ꯅ ꯆꯠꯂꯣ ꯌꯥꯝ ꯑꯩꯗꯤ ꯆꯥꯛꯍꯧꯁꯦ ꯏꯟꯖꯥꯡ ꯃꯍꯤꯒ ꯆꯥꯕꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯆꯥꯛ ꯆꯥꯕ ꯌꯥꯗꯦꯀꯣ ꯈꯪꯗꯦ ꯏꯅꯦ ꯌꯥ ꯁꯣꯜꯂꯤꯕ ꯇꯦꯛꯄ꯭ꯔ ꯈꯪꯗꯦ ꯃꯨꯛꯕꯥꯡ ꯅꯥꯏꯅ ꯉꯥ ꯃꯇꯨꯝꯗꯩ ꯆꯥꯔꯤꯅꯦ ꯑꯩ ꯄꯨꯟꯁꯤ ꯉꯥ ꯃꯇꯨꯝ 3ꯒ ꯆꯥꯗꯦ ꯉꯥ ꯃꯇꯨꯝ ꯑꯃꯐꯥꯎ ꯐꯖꯅ ꯆꯥꯗꯦꯕ ꯑꯩ ꯆꯨꯝꯅ ꯑꯗꯨꯝ ꯆꯥꯔꯗꯤ ꯉꯧꯕ ꯉꯁꯤꯗꯤ ꯉꯝꯗ꯭ꯔꯦ ꯌꯥꯝ ꯑꯩꯗꯤ ꯏꯟꯖꯥꯡꯁꯦ ꯌꯥꯝ ꯆꯥꯕ ꯍꯩꯅꯗꯦꯕꯀꯣ ꯉꯁꯤꯗꯤ ꯏꯟꯖꯥꯡ ꯌꯥꯝ ꯂꯧꯁꯜꯂꯦ ꯃꯨꯛꯕꯥꯡꯅꯤ ꯍꯥꯏꯅ ꯂꯣꯏ ꯌꯥꯝ ꯂꯧꯁꯜꯂꯦ Mana tinggi nanti, nangnya. Nggak ada. Kaji, ayo, dulu. Berapa? Apa? Oh, ayo. Mereka tenang ya, tenang di jalan. Yang tiga dah, hau mana jatuh, depan mau cocok cocok. Mai cũng cho mà ra cái gì vậy? Nó đi vào kia được. Mà có con nó không?
hỏi cái gì nữa hỏi con này con chơi giường rồi một cái không được không hầu đấy hầu đấy chính hầu nó không nhiều lắm vui trang cần nhiều hai giờ luôn mẹ ông cháu xuống đây rồi kìa ra mấy thằng Bukan kali ya bukan kali ya ngapa làm thật ra phải ngasih dia jangan nggak kêu kau bener jangan hau bener mau kan dia deh Masih ada nggak udah? Hah? Wih, nggak ada. hau đấy củ hau mà mua đấy giá đây là của tôi đâu rồi mẹ tao xem kìa ra rồi sáng rồi lâu rồi hay phần đây chỉ lâu gà lâu rồi là gì vậy buộc gốc bên đi giờ đó một vòng cả tập hồi bố thế đâu rồi sao cái cân lên nè ngon thì mẹ masih kah ngon thì mẹ nung đằng đỡ thùng mà nè mà quảng nung đằng thùng mà nè đi ngon thì ở thùng mà tao đi về quảng nung đằng thùng tham mẹ được không bỏ ra trái nè bà thật thì không còn thế không đâu nè bắt cháu thì thằng cỡ liếc nè cháu thì thằng cỡ liếc nè ngon mà tụi mày thấy trang không rồi xem mà tụi mình trang không rồi
ꯍꯩꯁꯦ ꯊꯥꯗꯣꯏꯅꯦ ꯂꯥꯛꯑꯣ 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 ꯌꯥꯝ ꯍꯥꯎꯔꯦ ꯌꯥꯝ ꯍꯥꯎꯔꯦ ꯃꯌꯥꯝ ꯑꯩ ꯆꯥꯛꯍꯧꯁꯦ ꯊꯥꯡꯒꯠꯂꯦ ꯌꯥꯝ ꯆꯥ ꯉꯝꯗ꯭ꯔꯦ ꯑꯗꯒꯤ ꯆꯥꯛꯁꯨ ꯆꯥꯁꯟꯈ꯭ꯔꯕꯅꯤꯅꯀꯣ ꯉꯥ ꯃꯇꯨꯝ 3 ꯆꯥꯔ ꯌꯣꯡꯆꯥꯛꯁꯤ ꯃꯌꯥꯝ ꯅꯧꯗ꯭ꯔꯦꯕ ꯄꯨꯔꯥ ꯄꯨꯔꯥ ꯂꯥꯎꯔꯗꯤ ꯍꯥꯎꯗꯣꯏꯅꯦꯕ ꯑꯗꯨꯒꯅ ꯁꯤ ꯅꯧꯗ꯭ꯔꯦ ꯑꯗꯨꯅ ꯍꯥꯏꯕ ꯌꯥꯅꯉꯥꯏ ꯍꯥꯎꯗꯤ ꯍꯥꯎꯋꯦ ꯆꯤꯟꯗꯗꯤ ꯍꯥꯎꯕ ꯌꯥꯗ꯭ꯔꯗꯤ ꯌꯥꯗ꯭ꯔꯦꯕ ꯑꯗꯨꯝ ꯊꯥꯖꯤꯜꯂꯗꯤ ꯅꯠꯁꯤꯜꯂꯦ ꯂꯦꯝꯍꯜꯂꯔꯣꯏ ꯆꯥꯊꯣꯛꯑꯦ ꯁꯤꯗꯤ ꯉꯝꯗ꯭ꯔꯦꯕꯣ ꯌꯥꯗ꯭ꯔꯥ ꯃꯥ ꯑꯗꯨꯗꯤ ꯃꯌꯥꯝ ꯊꯕꯛꯁꯦ ꯁꯨꯝ ꯂꯣꯏꯔꯦꯕꯀꯣ ꯂꯣꯏꯔꯦ ꯑꯂꯨ ꯉꯧꯕ ꯈꯔ ꯂꯦꯝꯃꯦ ꯑꯗꯨꯒ ꯆꯥꯎ ꯈꯔ ꯂꯦꯝꯃꯦ ꯁꯤ ꯈꯔ ꯂꯦꯝꯃꯦ ꯉꯥ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯕ ꯂꯣꯏꯔꯕꯅꯤꯅ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯤꯒ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯣ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯐꯪꯅꯔꯁꯤ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯤꯌꯔ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯕꯥꯏ ꯕꯥꯏ